ꯑꯍꯥꯟꯕꯗ ꯊꯕꯛ ꯌꯥꯝꯅ ꯂꯩꯊꯣꯛꯀꯟꯕ ꯅꯨꯄꯥ ꯑꯃꯒꯤ ꯔꯣꯜ ꯈ꯭ꯋꯥꯡꯁꯤꯀꯣ ꯐꯔꯦ ꯑꯦ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯁꯨꯕ ꯍꯧꯔꯣꯅꯦ ꯅꯈꯨꯠꯂꯦꯠꯇ ꯄꯨꯔꯣ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯄꯨꯔꯣ ꯑꯗꯨꯗꯒꯤ ꯑꯁ ꯑꯩ ꯌꯥꯝꯕ ꯀꯩꯅꯣ ꯇꯧꯅꯦ ꯑꯩ ꯈꯨꯠꯅ ꯀꯌꯥ ꯍꯩꯅꯗꯕ ꯊꯧꯔꯤꯗꯨ ꯅꯨꯡꯉꯥꯏꯕꯀꯣ ꯐꯔꯦ ꯈꯨꯠꯂꯦꯠꯇ ꯄꯨꯔꯣ 야물래 야물래 ꯋꯥꯄꯦꯠ ꯌꯥꯝꯅ ꯉꯥꯡꯒꯟꯕ ꯅꯨꯄꯥ ꯑꯃꯒꯤ ꯔꯣꯜ 이게 국제 망해봐. 아니 양 국제 망해고 그냥 그만 비워봐. ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯐꯝꯗꯨꯅꯇ ꯂꯩꯒꯟꯕ ꯅꯨꯄꯥ ꯑꯃꯒꯤ ꯔꯣꯜ ꯀꯩꯅꯣ ꯏꯅꯥꯎ ꯁꯤꯗ ꯄꯣꯊꯥ ꯂꯩꯁꯤꯕꯣ ꯑꯁ ꯉꯥꯛ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯉ ꯀꯪꯂꯩ ꯇꯧꯔꯒ ꯐꯝꯕꯅꯦꯀꯣ ꯁꯥꯎꯕ ꯌꯥꯗꯦ ꯃꯥꯃ ꯊꯕꯛꯅ ꯁꯨꯅꯤꯡꯗꯕ ꯆꯥꯕꯗꯅ ꯌꯥꯝꯅ ꯆꯥꯅꯤꯡꯕ ꯅꯨꯄꯥ ꯑꯃꯒꯤ ꯔꯣꯜ 야만데다 솔리부터 두시가 야말라면 와이가 따르면 그러고 싸디 싸 이름 싸는 흥량이 그래 싸이리 아무로도 가라 아 야래 야말래 아 그다가 짜실라 모두 유튜브 열어네 가져가 야야 아이디 있잖아지 아이디 거 아이디 있잖아 저기야 하이나 뒤에 보고 걔 라우르가 거 그기노 마닝 여기 떠요 열어 오케이 징기리야 그러면 정말 개피를 정말 힘을 빼자버라 더워라